Tabiriba amadi miteng tabiriba singbo hanba maktada ikai khumnajubaga loinana taramna oksari. Ngasi amuk pumnamakkidamakta pujarakliba yamna nungairagadaba film asi Fateh hariba film aduni. Fateh hariba film asi 2025 ki January 10 da release tawkiba yamna nauriba film amani. Film asi action drama amasung thriller da based over film amani. Film asida maruiba thodang lodba sing adudi Sonu Sood amasung Jacqueline Fernandez asini. Film asigi writer amasung director su Sonu Sood masamakna oiri. Film asigi rating adudi IMDb da 10 gi manungda 7.9 fangi. Amasung Google user singna 96% like toriba miyamna yamna pamnariba film amani. Film asi matam asida thokliba fraud ki matangda yamna fajana oli. Maram asina aikoina film asidagi knowledge kaya ama loksinduna amangba kaya dagi aware oirasi. Adudi mayam film gi wari da amuk laksarage masida soi kiba lan kiba amadi sithanantha kiba yawba matamda mayamna ngakpiyu haijari. Film ase horakpada Fateh Singh kauba special agent ama ulai. Mahak ase special of agent gi thabak tawi. Mahakna mission ama chalamdaida agency adugi matang dhari. Madudi makoigi agency sida medal fangde. Aduga yengnabasingna fakrabadi magi agency asiga mari amata lainade. Hairibasing asi makoigi chanapathap oirami. Nungairaba paujel. Iramdam sida leibiriba Sainik amadi Navodaya school da tamanduna macha oibisingbo masak thokpa achangba mi ama soidana ohenge khanbiriba mama mapa ahal oibisingi mafamda the Sujata Memorial Coaching Center gi maikaidagi nungairaba paujel ama pijari. Haukiba chahi 2021 dagi hoduna Sainik amadi Navodaya entrance exam da akhanaba miteng thamduna mahiroi singde coaching class kaya piduna chahi khudingi mai pakpa mahiroi kaya puthokduna laksabagum 2025 chaliba chahi asigi oinasu lakliba February gi tang 10 dagi hoduna akhanaba coaching class sing haujaragani. Coursing asi tha 10 sathajagani. Coursing asi de yauriba subject sing de English grammar, mental ability, maths amadi reasoning ni. Aduga loinana chayol khudingi amadi tha khudingi oina mock test series pangthokpa si compulsory oijagani. Ningthina train tawraba experience leiraba oja sing amadi ex Navodaya kayana takpi tambiriba coaching center asigi mamangi record sing yengluba taragasu 2021-22 batch ki oina mahiroi kunmari gi manungda mari mai paktuna selection pangki. 2022-23 batch ki oina mahiroi kuntaruk ki manungda mahiroi taret selection pangki. 2023-24 batch ki oina su mahiroi tara manga gi manungda mahiroi mari selection pangduna yamna chauna mai paktuna lakpa coaching center amani. Admission tawbagi aroiba numit January gi tang 13 2025 aduga hena nungai ribadi sathok sasin gi khudong chadaba mahiroi singi oina nupi macha amadi nupa masa singi separate oina boarding gi khudong chaba adu coaching center asida thamjari. Mahiroi masing yamna lawjaroi akaknaba sit masing oijagani. Ahanba lakpa singda ahenba khudong chabadu pijari. Adongi isa singbu coaching center asida mingchansin biduna mai pakpa achangba mi ama ohen biduna adongi manglan adu mangfauna bada coaching center asina asobu tawdang adu lawhan biu. Hena akupa marol gidamak Mayang Imphal Thana Wangkhei Leikai da leiriba the Sujata Memorial Coaching Center asida ngasimak lakpiduna pau fawbiu. Natragana screen da thogan jariba pijariba mobile number sing asida call tawbiduna akupa marol sing adu khangbiu. Mathangi sinda Fatehna dress suit tawduna yamna chawba hotel amada lai. Aduga mafam maduda leiriba sing adu mathantaga phunarami. Mayam adu tumna hatuklaba matungda Fatehna thong ama hangdoklubada yamna sathina pokhairektuna gyan mangduna leimaida tadun lei. Matang asidagi hanagi wari amuk ulei. Tha amagi mamangda Punjab ki Mongo ko khungang ama ulei. Matam asida Fatehna magi agency adu kuirabagi mamangda thadokre. Aduga khungang asida Fatehna dairy farm tawduna yamna chamba punsi marel amada leirami. Fatehgi mari mata amata leite. Maram asina nimrit kawinupi amagi mayumda room waiduna lei. Asumna Fatehna hanagi punsibu kauthokduna anubu punsi marel asida leirakibani. Fatehna magi room aduda mathanta leiduna ayukki matamda magi dairy farm aduda chatuna thabak yengsili. Magi farm asida miyoi kaya thamduna thabak suhali. Mathangi sinda nimrit ulei. Nimrit asi Fatehbu magi mabungumna khanjai. Aduga mahangna online loan app ki khuthangdagi khungang asigi miyoi sinda loan lahunduna mateng pangbirami. Hariba fake loan app asidagi miyamna loan kaya longnarami. Adubu interest su yamna chawna lorami. Mayamna loan asigi paisa matam chana singba ngamdrabadi fake loan adugi through dagi phone aduda yawa privacy data sing lokthokduna blackmail tawduna henna paisa lokthokduna kihalami. Maram asidagi mayam aduna nimrit ki manakta laktuna complaint kaya torki. Nimriti supnagi khungangi mising adugi mateng oigani khanduna mateng panglubani. Adubu khungang asigi miyoi ama tawfam khangdana suicide tawki.
Maram asidagi nimrit adu yamna kina amasung nungaitana Delhi da fake loan app aduga mari lainana satki. Nimrita khusi kaubi nupi amagi message laki. Message aduda khusi na hari nang na mating pangdrung loan lawkiba missing aduga aina unhanba ngamgani. Nang Delhi da law. Maram asidagi nimrit na upay laitana Delhi da chatkibani. Mathangi senda cyber mafia gi makok oiriba raja ulai. Mahak asina Bharat pumba asida hairiba loan asigi scheme asi tawduna lairibani. Mahaki fake app amasung cyber fraud kaya su lairami. Madugi matingna karisu khangjadraba misam kaya da blackmail tawduna lut tawbiribani. Maram asidagi nimrit ki khungang adugi miyoi kaya suicide tawkribani. Amasung nimrit su Delhi da upay laitana lakibani. Somdana nimrit ki mamana Fateh gi manakta laktun hari. Nimrit tu numit nini humni ki mamangda Delhi da chatkibani. Adubo mahak lakidre. Pau su amata phaunaba ngamdre. Kari tawgadabano tawfam khangdre. Pau sitaraga Fateh na kari maramgino haina thigatpadadi pumnamak adu khanglaki. Fake loan app asi nimrit ki khungang asida tanatana malem asi thungna chalaiduna mayam asi awaba tahalle haibasu Fateh na khanglaki. Masidagi Fateh na leibak asida cyber mafia na mayam da awabu oheliba asi maru phangna muthatki haina khaladuna Delhi da laki. Fateh na Delhi da laktuna nimrit puthirami. Nongma Fateh da khusigi call ama laki. Aduga hari nahakna nimrit ki matangda thigaliba adu ai khangi. Nimrit ki maramda khanginglabadi aiga unase. Asumna haibadagi Fateh na khusiga unaba laki. Khusina hari aihak hekaramani. Aina nimrit pu Delhi da kaukibani. Aina fraud tawribasing adu miyamda makoigi asengba adu uthoke haina tawbani. Adubo makoina hek tawduna aigi plan asi khangdokre. Rajagi miyosingna aibu mafam kuding thiribani. Makoina nimrit ki through dagi aibu fana nabu kana honari. Makoina nimrit adu aina Delhi da kaubani haiba sisu khangkre. Nimrit adu sada kauba miyoi amada hanglabadi pumnamak khangani. Sada hariba miyoi asi Delhi gi Sangam Tokista mahaki kem sadun lairibani. Khusigi wari asi taraga Fateh na panthaba tawdana hariba Sangam Tokis aduda sadabu unabalai. Fateh na mafam masida lakpadadi makoina illegal gi thabak kaya tawdun laire haiba su khanglami. Fateh na sadada nimrit ki photo yenghanduna nimrit kadai da laibano haina hanglami. Aduga Fateh na warning amaga loinana asumna sadada harami. Nimrit po aingonda sinarbadi mafam masidagi tumina chatkige. Nangi maramda kanamata dairoi. Nangna mafam masida illegal oiba thabak tawribasi adumak tawjo. Wahai asi taraga sadana Fateh gi wa asibu karisu thawoidana laurami. Sadagi mising adu Fateh na attack tawnana basem sadrun lairami. Sadana Fateh da hari nimrit ki amadi nangi nathwai adu mafam masida loiba taredana. Asumna haiduna sadana nimrit ki maramda aranba wahai kaya harami. Maram asidagi Fateh na yamna sauduna sadagi miyosing adu tungna phuduna hatuklami. Aduga sadabusu yamna sathina phuduna nimrit ki leifam hangbada sadana nimrit adu Satya Prakash kauba miyoi amagi makuta lei haina haidoraki. Aroibada Fateh na sadabusu hatuklami. Mathangi namita Inspector Basbas ulei. Mahakna Sangam Tokis ki thodok asibu uraga investigation tawrami. Inspector asina CCTV footage tagi mafam masida Fateh kauba miyoi ama koina phamduna leiba adu uraga chingnaduna Fateh gi manakta investigation tawbalai. Fateh da investigate tawba asida asengba proof fangdabana kari amata tawba ngamlamdi. Inspector asina Fateh gi maramda khangdoknanaba haiduna lona senadun leirami. Asomdana sadagi mihat asigi pau taraga rajadi yamna sauninglami. Maramdi sada asi rajagi thabakta achobu thodang laurambana maram oiraga Rajana magi misingda sadadu kanana hatpano athubada thidu haina hairami. Rajana thabak asi Satya Prakash ta sinarami. Satya Prakash asi yamna sathiba adugumlaba misagama oirami. Asomda khusina khangi madudi Sangam Tokis ta sada amadi miyoi kaya halamliba asi Fateh na hatpani haina. Maramasina khusina Fateh bu section lainana ba haina harami. Aduga magi leifam maduda Fateh bu puduna lai. Amasung cyber mafia gi maramdasu pumnamak Fateh na harami. Khusina Fateh da magi hanagi wari hangbada Fateh na wari liraki. Mahak asi agency amada thabak tawrami. Agency asina fataba singi photo amadi message Fateh da tharakpaga fataba mising adu loisili. Asumna agency asida thabak tawduna leirambari. Adubo nongmadi America dagi private file ama India da puba tarami. File asi yamna secret oiba amasung yamna maru oiba file amani. Fateh na file adu yamna fajaba plan amaga loinana lawduna puraki. Mission asidagi Fateh na agency ki thabak asisu thadoktuna magi khungang Punjab ta halaktuna dairy farm adu tawduna leirakibani. Khungang asigi misingna awaba tarbada khangba ngamdraduna Fateh na nimrit pukanba Delhi da lakibani. Wari sitaraga khusina hari
cyber mafia tawriba makoi gi group asi yamna chawi makoina malem asida hack tawduna fraud tawribani aina makoi gi system ado amo hack tawrure maram asidagi makoina ibu thiribani Fatehna cyber mafia asigi maramda pumnamak khanglakpada thabak asi araiba nate haiduna magi hanagi agency adugi boss ki manakta laktuna wari pumnamak liduna Satya Prakash ki maramda hanglami boss aduna Satya Prakash ki maramda pumnamak Fateh hari aduga cyber mafia sina malem asi leikha tahandringaida maru fangna muthat kadabani haina suharaki asumna boss asina Satya Prakash ki maramda pumnamak hairaktuna location su tarutki Batang senda Satya Prakash ulai mahakna magi miyusingda khusi amadi Fateh bu thiduna loisinna ba haiduna thadoklami tanja sida Fateh Satya Prakash ki manakta laktun hari nangna ai thiribadu ai sida lere nang kari tawge habano asumna haiduna Fateh na hanagi thodok amagi wari lirei angang ama lerami mahakna yeng chawraga IPS IS oigani haiduna khanjarami lairik sukan honajai adubo angang adugi mapana numit khudingi yu thaktuna laklaga machana pabu phubi nongmadi angang nupa adugi mapa adu kanagumba man hatpirami mayamna mihat padu puthu haiduna police ta kan haijaki adubo mihat padu fangkide mihat padu aidi khangi machana pa aduna mapagi miyot michai adudagi sauningladuna hatpani thongdok asidagi angang adu mihat ponki wari sitaraga Satya Prakash na kumlai aisu wari adu hana takibagum tawkre adubo ningsingbadi thoktre Fateh na hari aina nangbu loisinbasi aruba thabak nate asumna haiduna Satya Prakash na pairiba glass aduda Fateh na nongoi fit tawdun thamlamba amana magi phone dagi control tawduna kabhalami aduga makha tan hari nimrit kadai le athubada ingon sinabana nangi apaboy gani asumna hairamlaga Fateh mafam adudagi lakhi Fateh na ahan balakpada Satya Prakash ki miyusing adu tumna hatoklami Satya Prakash na pausi raja da pumnumuk dirami Raja na Fateh bu laina khalamba adu achamba misak nate haiduna raja gi miyoi kaya khusi gi khongul lihandun lakhi raja gi misingna khusi bu phadun pugi tawbada Fateh laktuna raja gi mising adu yamna tamthina hatoklami thodok asidagi raja na yamna sauraduna plan amag loina na miyoi kaya gi bank account hack tawduna paisa sing pumnamak lokthokduna zero balance ta thamlami angak pathodok asida miyam adu tawfam amata khangdana bank singda queue lepnaduna asawbaga loinana complaint tawnarami asumna ina khunbalai raba thidana rajana bank account kayadagi paisa lokthokluba matungda Fateh gi face dip saduna video ama semlami video asida India gi economic po leikha tahangani haina suhairami aduga khusi gi maming supalami hariba video asi rajana social media da thadorakpadagi viral chalami mayamna Fateh bo aran boina uki police nasu Fateh bu fanan ba haiduna koithi thinarami Fateh amadi khusi mirut oiduna chalaki aroibada khusi gi hacker team aduga unaduna video adu matau karamna samlak libano haina thigatpada face dip tawduna semba video ni haiba khanglaki adubo khoisauna raba miyam aduna di video adugi asengba khangdana Fateh bu lana khanarami talagasida Satya Prakash na Fateh da link ama open tawnan ba tharki link adu open tawbudadi nemrit adu online killing tawnan ba haiduna sem saduna electric shock thajindun thamlami video asigi views 20 lakh subaga nemrit asi siragani haina suhairaki asumna video asi mayamna yengnarakpada 20 lakhs views yortuna nemrit yamna wana sirami madu urga Fateh yengba ngamdana awaba khanglami Fateh na nemrit ki mamada nemrit pu mayumda soidana purakani haina wasaklamani adubo nemrit na yamna wana siba adu Fateh gi mamin uraga mai hauna saurami matang sinda Fateh na inspector Bisbas ki manakta laktuna inspector adugi miyosing adu hatok nablaga inspector adugi manakta changtu phurami aduga raja amasung Satya Prakash kadai da leibagi haina hangbada inspector aduna haiduraki inspector aduna Fateh da nangna police amabu hekta hatpu yabra haina hangbada Fateh na police nate aina hatkadorubasi senjaba nangni aina hatkadorubasi asumna haiduna inspector adu Fateh na hatoklami asumdan Satya Prakash na magi manakta Fateh soidana laklagani khaladuna miyoi kaya thorang tawdun thamlami Fateh na khusiga loinaduna Satya Prakash ki laifam adu lai khusigi matengtagi account singagi lokthokkiba paisa sing adu hack tawduna hold tawba yagani haiduna khusisu mafam asida lakibani khusina mafam amada thamlamlaga Fateh na mafam amada laktuna Satya Prakash ki miyosing aduga koina phunaduna tumna hatoklami nakalamadana khusina system hack tawnana bu honaringaida Satya Prakash na khusi bu pharami aduga online killing tawfam chair adu da phamalami Fateh na madu uraga Satya Prakash ki makhuta
khanghoudana nongmai kablaki maram asidagi Satya Prakash laimai da tadun lei Fatehna Satya Prakash po online killing chair adu phamanduna electric shock thajinduna yamna tamthina hatoklami aroibada raja khakta ngairami Fatehna miyam ase hatoklamlabu matungda raja gi leifam tamna lakpada bom sathina pokhairaki sinasini film asigi ahubada Fatehna mi mayam ama hatoklamlaga lakpada bom pokhairatuna laimai da takibado ayaki matungda Fateh gyan tartuna haugalai aduga raja gi manak tamna lai matang asidasu yamlaba miyoy kaya Fatehna hatoklami aroibada raja ga thengnarami raja senfam leitana Fateh gi mamang da phamduna lai raja na Fateh da hari nangna hana thabuk torumba agency atuda aisu yorami agency atuda aina aigi duty mafung phana torami adubo aingonda apenba lekide maramasina aina aigi thabak stawjabani thabak sida aina malemgi misingbu sizina ningba mongda sizina bangami raja gi wahi sitaraga Fatehna wahang amakak hanglei na koina maram moiduna mayam asibu mating pangbu saduna awafamda tahliba sikarigino raja na pakum pirei aikoina miyoy bisingda aikoigi scheme asi lawduba yaroi haina force tawaliti miyoy bising asina apenba naidabana awafam asida sangjabani masida aikoina khubong sabadu lawba khaktani Fatehna amuk hari Ramayan gi wari pumnamakta rabonsi maramasina nangsu hingbagi hak leitre asumna haiduna Fatehna rajabu hatoklami aroibada kusiga Fatehga unarami kusi London da chalagani haina Fateh da hairami makoi ani amana amabu nungsinarami adubu phongdokpadi ngamnaramdi aroibada Fatehna kusiga manakta laktuna Punjab ta chatnanaba haibada kusisu yamna harauna yaraki aduga makoi ani nungsina konsinaduna film asigi aroiba saruk oiki Nungairaba paujel iramdam sida leibiriba Sainik amadi Navodaya school da tamanduna macha oibisingbu masak thokpa achangba mi ama soidana ohenge khanbiriba mama mapa ahal oibisingi mafamda the Sujata Memorial Coaching Center gi maikaidagi nungairaba paujel ama pijari haukiba chahi 2021 dagi houduna Sainik amadi Navodaya entrance exam da akhanaba miteng thamduna mahiroi singde coaching class kaya piduna chahi khudingi mai pakpa mahiroi kaya puthokduna laksabagum 2025 chaliba chahi asigi oinasu lakliba February gi tang 10 dagi houduna akhanaba coaching class sing haujaragani coursing asi tha 10 sathajagani coursing asi de yauriba subject sing di English grammar mental ability maths amadi reasoning ni aduga loinana chayol khudingi amadi tha khudingi oina mock test series pangthokpa si compulsory oijagani ningthina train tawraba experience leiraba oja sing amadi ex Navodaya kyana takpi tambiriba coaching center asigi mamangi record sing yengluba taragasu 2021-22 batch ki oina mahiroi kunmari gi manungda mari mai paktuna selection pangki 2022-23 batch ki oina mahiroi kuntaruki manungda mahiroi taret selection pangki 2023-24 batch ki oina su mahiroi tara manga gi manungda mahiroi mari selection pangduna yamna chauna mai paktuna lakpa coaching center amani admission tawbagi aroiba numet January gi tang 38 2025 aduga hena nungai ribadi sathok sasin gi khudong chadaba mahiroi singi oina nupi macha amadi nupa masa singi separate oina boarding gi khudong chaba adu coaching center asida thamjari mahiroi masing yamna lawjaroi akaknaba sit masing oijagani ahanba lakpasingda ahenba khudong sabadu pijari adongi isa singbu coaching center asida mingchansin biduna mai pakpa achangba mi ama ohen biduna adongi manglan adu mangfauna bada coaching center asina asobu thawdang adu lawhan biu hena akupa marol gidamak Mayang Imphal Thana Wangkhei Leikai da leiriba the Sujata Memorial Coaching Center asida ngasimak lakpiduna pau fawbiu natragana screen da thogan jariba pijariba mobile number sing asida call to biduna akupa marol sing adu khangbiu